oiro chakhibuna pharadra na mayam na hainare adu bo duma aigi thanghalamani gi site gi oina adu maksu tawbi gi no moi kan na kano tawbani khot kani matam khatang pibiyo ado mayam gi voice ni na maduya ado masigi pochina ajewala na manipurda ma thabak tawbo ngamgani haiba thajadre akoina haijai sir na kari gi damakta pawase order se yamna tapna lawisi kari rangi akoigi na MSD di gari de to ko di matuni na koi mama am se to raga PPAM di mai mera atoppa organization Ngasi na sai fegi kona jara pani kana kana na kamai to bono ha na to budi akoi gi security advisor na matung da madu de ge mu thola aga kona governor so mu na ba chief secretary duga to go matam chief secretary di akoi gi ukhum da lai haidana madu una ba phangi dre hayeng ge appointment oina hainare adugu matung governor gi di asai jat padam pung manga gi matam se pire pung manga gi matam pire pa matam sida mi manga dagi hena changa kanu haidana koi nupa amaga nupi mari ga koi manga changure changuba matang sida koina haije baseng asai Hairak pa ayukta kuldip ki wari khudimang tu akoina governor da tame governor da haire sumai taw dana MST ki gari se sige hairi ba festival se to mo oibanina masida problem se kai guma tholak pata ga di na mu ki ka phopi da thokhi bu maina sida tholak pata ga di du na maram oira ga thada bani na haire in kul na haba poto mo na thambam kan da na mu mana adu mak tin nate MST ga en oi chatli haire mu na so ma bu di date 18 haba 17 haba da du ga hujik ko na di du maina ngarang du tong noi hai haba da mai gi na kitang am thayai na koigi moina budi hoi manung gi moi intelligent kangu de gi information khara phang ba de gi matung ina koi gari se ano tau da ba hai ba gi pot pudi khoi myam khane to wa da bu chala loi hai ba pot di hai de festival se kai da na ba gi da mak di masi gi hai bu manga ni si koi de na ba hai ba ko se de ada da koi na ma hai re na bu me manga ni gi festival oi gira amo oi gira festival du de ko yang kana madu da koi Presedent kanu oi ba gi pot na te koi chahi ani phara ba Lansigi maram oraga koi na ngasi bauta equivalent thabak tong ta begi saka dom kanu pam dre du matung dang sar la apia la amna sar sigi la haba matam da Kashmir da sana mong ta na thabak tong khibu ga do sidam to bi gedran khalak ko ngasi tha om hanjala po box da o se khazana to bi begi mong am urak ta ba degi akoi sis mana to buni ana wari myam sa sana ba kan du mana kano to cha mane to minari kholi sini aduga huziki security ki MST ki gari ki matang sidi moina 15 days ki inquiry ma moi lokhat pe gi ngasi keno press to gre kuldip su ko howi DGP su ko howi ado mana di kitang thayai na moina suja tharo ha badin nate ha ba pot ki pot dum point pu thore ado bu si puna mak se akoina pamidi hairi ba pot unaruraba da moina pirei ba moi gi warol sing se taraga di ta sena mokoi gi thabak oina tawbi ga da ba manjalakta ba ado ai di praja gi voice ni sar hoise ta sena hujiki oina di uniform sungare lairiba security advisor or sar oiro chakhibuna pharadra na mayam na hainare adu bo duma aigi thanghalamani gi site gi oina adu maksu tawbi gi no moi kan na kano tawbani khot kani matam khatang pibiyo ado mayam gi voice ni na maduya ado masigi pochina ajewala na manipurda ma thabak tawbo ngamgani haiba thajadre akoina haijai sir na kari gi damakta pawase order se yamna tapna lawisi kari gi no mathak tagi pressure lak pra khopra adu gi sokoi thanga chage habda adu din nate hai adu bo masu segi kano sida adum lairaga laisan ge haiba poti phibam ama ure manang angthok sak to ko do adu na maram oiraga akoi di taseng na haibada masigi matang se khoi myam manaraga masigi haiba ngarang gi MST gi gari haiba se ama bo ogira ama bo government amagi gari thabada dikat oira ne Hairak pola abasidi akoi myam na khanminaraga kaido sige haibado makha ta ba khungjang khoi changse minaba mathok tai akoi gi oina di hangiroi aduga lairiba khoi gi suspend lairiba MLA singju makhoi gi mathak ta su khoi lairiba PPA aduga punminariba imasing aduga moi gi mathak ta su khoi changjan hini aduga chief secretary su ma lak pangai raga masu unai hini maramdi masigi matang sida khoina tumina laisaloba taraga di akoi tungda khoi gi chaisu gi lambi urakta ba haiba poto la ani haina khanjei aduna mayam punamak manaminaraga masigi step khudimok selection min hosi haiba poto asitin akoi pulliba imasing gi request ni praja singda aduna masimak tongminasi kanadre huji security advisor gi flop chatle governor flop chatle chief secretary sungare adum chamana kani moi gi he wahai di aduna masi khoi gyan khara taminaraga changa da khongjang ama changholaga leiba suspend leiba MLA singsida kai dok sigi haiba dusu khanna ho ba haiba se praja khoi punnam tang khona minase haiba masi hara machine